ꯏꯔꯥꯏ ꯍꯨꯝꯅꯤ ꯁꯨꯔꯦ ꯌꯨꯝꯖꯀꯩꯁꯦ ꯅꯨꯡꯗꯥꯡꯗ ꯂꯩꯅꯦꯕ ꯑꯩꯈꯣꯏ ꯉꯁꯤꯒ ꯍꯨꯝꯅꯤ ꯁꯨꯔꯦ ꯅꯨꯃꯤꯠ ꯑꯣꯏꯅ ꯂꯩꯔꯛꯏꯁꯦ ꯉꯁꯤꯗꯤ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯔꯦ ꯏꯁꯥꯁꯦ ꯉꯔꯥꯡꯗꯤ ꯑꯌꯨꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯔꯨꯗ꯭ꯔꯦꯕ ꯑꯗꯩꯗꯤ ꯉꯁꯤꯗꯤ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯔꯦ ꯉꯔꯥꯡ ꯅꯨꯡꯊꯤꯟꯗ ꯈꯣꯟꯗꯥꯗ ꯑꯃꯨꯛ ꯏꯟꯖꯦꯛꯁꯟ ꯀꯥꯞꯄꯝꯃꯦꯕ ꯑꯅꯥꯕꯒꯨꯝꯗꯨꯗ ꯑꯗꯨꯅ ꯅꯥꯕꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯈꯪꯗꯦ ꯍꯧꯖꯤꯛꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯦ ꯁꯦꯂꯥꯏꯟ ꯄꯥꯜꯂꯤꯗ ꯂꯥꯛꯄ ꯅꯨꯃꯤꯠꯇꯩ ꯁꯦꯂꯥꯏꯟ ꯄꯥꯟꯕꯁꯤꯅ ꯉꯁꯤꯐꯥꯎ ꯁꯦꯂꯥꯏꯟ ꯄꯥꯟꯕ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯗꯨꯅꯤ ꯑꯗꯨꯝ ꯄꯥꯟꯂꯦ ꯁꯦꯂꯥꯏꯟ ꯁꯨꯡꯂꯧ ꯂꯧꯊꯣꯛꯇꯦ ꯑꯟꯂꯤꯃꯤꯇꯦꯠ ꯁꯦꯂꯥꯏꯟ ꯄꯥꯜꯂꯦ ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯔꯤꯕ ꯗꯥꯛꯇꯔꯁꯤꯡꯅꯁꯨ ꯖꯁ ꯑꯩ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯤꯗꯨꯗ ꯃꯌꯥꯝꯅꯁꯨ ꯄ꯭ꯔꯦ ꯇꯧꯕꯤꯌꯨ ꯑꯩ ꯌꯨꯝꯗ ꯌꯥꯝꯅ ꯐꯔꯒ ꯌꯨꯝꯗ ꯍꯟꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯅꯨꯄꯥꯁꯨ ꯉꯁꯤꯗꯤ ꯂꯥꯛꯑꯅꯤ ꯉꯁꯤ ꯊꯨꯡꯉꯔꯅꯤ ꯉꯁꯤꯁꯦ ꯏꯔꯥꯏ ꯅꯨꯃꯤꯠ ꯑꯣꯏꯔꯦ ꯌꯨꯝꯖꯀꯩꯁꯦꯟꯗꯩ ꯂꯥꯏꯅꯤ ꯆꯪ ꯌꯨꯝꯖꯀꯩꯁꯦꯟ ꯆꯪꯕ ꯏꯔꯥꯏ ꯍꯨꯝꯅꯤ ꯁꯨꯔꯦ ꯅꯨꯃꯤꯠ ꯑꯣꯏꯅ ꯂꯩꯔꯛꯏꯁꯦ ꯑꯗꯣ ꯃꯥꯁꯨ ꯂꯥꯛꯑꯅꯤ ꯉꯁꯤ ꯃꯥꯁꯨ ꯂꯥꯛꯑꯅꯤ ꯄꯨꯡ 12ꯒꯤ ꯐ꯭ꯂꯥꯏꯠꯅꯦꯕ ꯑꯗꯨ ꯇꯣꯡꯉꯛꯑꯅꯤ ꯃꯥꯁꯨ ꯈꯪꯗꯦ ꯀꯩꯗꯧꯗꯣꯏꯅꯣ ꯃꯥ ꯌꯧꯔꯛꯑꯅꯤ ꯄꯨꯡ 2-3 ꯑꯣꯏꯗꯤ ꯌꯧꯔꯛꯑꯅꯤ ꯃꯥꯁꯨ ꯑꯩꯅ ꯂꯥꯛꯀꯅꯨ ꯍꯥꯏꯕꯅꯦ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯃꯇꯝꯗꯣ ꯂꯥꯛꯑꯣꯏ ꯑꯗꯣ ꯃꯥꯁꯨ ꯂꯥꯛꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦ ꯂꯥꯛꯑꯦ ꯂꯥꯛꯑꯕꯅꯤꯅ ꯐꯔꯦ ꯂꯥꯛꯑꯦꯅ ꯍꯥꯏꯔꯦ ꯁꯤ ꯑꯗꯨꯝ ꯄꯥꯟꯁꯤꯟꯗꯕꯅꯦ ꯑꯗꯨꯝ ꯌꯨꯝ ꯄꯥꯟꯅ ꯂꯩꯔꯤꯁꯦ ꯂꯥꯏꯟꯁꯦ ꯂꯧꯊꯣꯛꯇꯦ ꯉꯥꯛꯐꯧ ꯀꯩꯅꯣ ꯂꯧꯊꯣꯛꯇꯦ ꯑꯗꯨꯝ ꯇꯧꯔ ꯑꯗꯨꯝ ꯂꯩꯔꯦ ꯑꯩ ꯏꯁꯥꯁꯦ ꯀꯩꯝ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯅꯗꯤ ꯈꯜꯂꯤ ꯗꯥꯛꯇꯔ ꯌꯦꯡꯕ ꯂꯥꯛꯏꯗꯨꯁꯨ ꯏꯁꯥ ꯏꯊꯟꯇ ꯂꯥꯛꯑꯒ ꯑꯦꯗꯃꯤꯠ ꯇꯧꯅ ꯂꯩꯔꯣ ꯍꯥꯏ ꯑꯗꯨꯒ ꯏꯁꯥ ꯏꯊꯟꯇ ꯂꯥꯛꯏꯅꯤ ꯌꯦꯡꯕꯗꯨꯁꯨ ꯀꯩꯁꯨ ꯉꯝꯒꯅꯤ ꯍꯥꯏꯅ ꯂꯥꯛꯑꯒꯗꯤ ꯏꯁꯥꯗꯣ ꯌꯥꯝ ꯁꯣꯜꯂꯝꯃꯦꯕ ꯔꯤꯄꯣꯔꯠꯇꯣ ꯌꯦꯡꯉꯒꯗꯤ ꯑꯗꯨꯅꯤ ꯃꯌꯥꯝꯅꯁꯨ ꯄ꯭ꯔꯦ ꯇꯧꯕꯤꯌꯨ ꯍꯥꯏꯇꯥꯏ ꯀꯩ ꯍꯥꯏꯅꯤ ꯁꯤꯌꯔ ꯇꯧꯅꯤꯡꯅ ꯇꯧꯔꯛꯏꯅꯤꯗ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯕꯗꯨꯒ ꯍꯥꯏꯅ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯅꯤꯡꯅ ꯁꯦꯝꯃꯔꯣꯏ ꯀꯥꯏꯅ ꯇꯧꯕ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯁꯨ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯅꯤꯡꯅ ꯇꯧꯔꯛꯏꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯉꯤ ꯚꯤꯗꯤꯑꯣ ꯌꯥꯝ ꯁꯥꯡꯗꯦ ꯃꯇꯦꯛ ꯑꯃꯇꯅꯦ ꯑꯩꯅ ꯍꯥꯞꯄꯛꯏꯁꯦ ꯑꯗꯣ ꯃꯌꯥꯝ ꯄ꯭ꯔꯦ ꯇꯧꯕꯤꯌꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯇꯦꯛ ꯑꯃꯇꯅꯤ